Indian National Congress ku luchingba Rahul Gandhi bu aranba wayel piduna maral leire haina MP oibadagi disqualification tawbikhibagi thawong asina India gi judiciary asi Leingak pairiba singna apamba mongda tawning bada tawre haina Thobal District Congress Committee gi President Nongmaithem Lukhoi na phongdokre Jai Bharat Satyagraha campaign gi saruk ama oina TDCC ki mityeng makhada Wangjing Tentha Block Congress Committee na sinduna Langathelda leiba Wangjing Tentha Block Congress ki office da pangthokpa paumi singa unaba amada en Lukhoina makhata na hai India da paliba BJP gi Leingak asina Rahul Gandhi da siriba aranba maral asina India ki Phajakhraba democracy Asibu Khongoinare BJP na Bharat ki Sangvidhan Bharat ki Constitution Asibu ikai khumnaraktabadagi ngasi gi khongjang asi changsen bani haiki Bharat ki Phajakhraba Constitution asi mangdanabagi damak tung koina leihongnabagi damak amadi India gi economy gi fibam sathina sokchin khiba tare haiduna Rahul Gandhi na Parliament House ta wahang hanglubagi damak MP dagi disqualified tawba chahi ani fadok tahanba asi Bharat ki itihas ta handaki asina ahanbani Thawong asi ngaktabang ngamde hairaduna BJP Leingak asina democracy asi kaidanaba afaba maikeiromda tasillaga thambiyu BJP ki khongpham hadokpiyu democracy khongaung nabiganu achou macha khaibiganu kalli haiduna asonbada tuhatbiganu haiki ngasi ki paumi singa unaba aduda Wangjing Tentha Block Congress Committee ki President SS Gopesor amadi TDCC ki maru oiba members sing amasung Wangjing Tentha Block Congress Committee ki thaupuba sing workers sing su saruk yaki Marot ki lemaida lok amoina lamen to member punumapu waiku sogumna constitution na para ga lakado ngasi di adugumba constitution na do khongaung narakpase atay matam da thokte hante ki panbi ba BJP government gi matam da Bharat ki Sangvidhan Bharat ki constitution honor tortaba ikai khumnabi daba masi khalubada Wangjing Tentha Block Congress ki office ta Jai Bharat Satyagraha asumba awaba nungaitaba tujung manjungba asumba thodo asumba dharna se koi sata jabani aduna asumba constitution ase Bharat ki leimai sida Fajana mangdana bagidama tung koina lehuna bagidama Rahul Gandhi na parliament ki house ta government asina lairaba praja mayam amagi wana tanjuru paisa mayama LIC da thamjandra bank kaya da thamjalaga khardang improvement leina bana hona jabado pulap Sigi government na matlaga lawthoga magi khangna chanaba magi company ke ada pulap ithoki bise karigino karimarangino haina parliament ke house ta hangbasibu MP degi disqualify tobo adigi mupenda dana sahi ani phadok tahanba masi Bharat ki manungda इतिहास हंतकी असनी इहान हानबोइनो थोकबसे अखोय ngaktab ngamdeaba democracy khonggong na biganu achong macha nai biganu kalli hadna ason bedu tuhat biganu